South Asia da leiba leibak singi manungda Nepal su amane. Hanna monarchy haibadi Ningthau palamba ningthau gi wakhal na salaiba leibak ama oirambadagi 2008 ta ningthau sasan lauthoklaga officially Federal Democratic Republic of Nepal haina khangnaki. Himalaya singsang parengda namna leirabasu Indo-Gangetic Plain dasu Nepal gi mafam khara yaw. Awangda Tibet Autonomous Region of China Nongpok Nongsuf amadi khadana Indian ikoi sinna leiba lamne Nepal. Nepal gi Kathmandu na Nepal leibak ki oina khwaidagi chawa city ni. Amadi leibak asigi konung ne. Leibak asigi official lol oina Nepali marol ngangai. Mati milai maya gorsu asumna. Tongan ba lol ngang ba furup kaya ama. Tongan ba lining lai son manada ba furup kaya ama. Tongan ba not sanavi tongan ba kanglup kaya amana. Punna nungsi sanana Kunda duna leiba leibak ni Nepal. Koi thok tabida khara samjin jaraga leibak ki thausil ama honglak pada kaya gi matik mangjaba tongjaba khanta haudana thang lubu khongthang amana Nepal gi Home Minister Nepal gi Communication Minister khakta nattana Nepal gi Prime Minister phawba masana leibak ngakpa ngamdre khangba utpa oina natraga makhoi gi micham miyam gi ihul khangba oina masana pairiba office ki pham thadoi Pham thadokpagi warep adu karigumba maram amadagi thorakhiba leibak irang aduda ihau hauriba misam 18 police amadi army na nongmaina kapada panduna sikhibagini rubber bullet tear gas cell na chingba kapadasu miyoi samri hena soklibani kap tabaga natte kaplini masidani Nepali singi thauna amadi Genji gi ihau haubagi thauna sirabasu soklabasu handaba thauna mayon chumba ihau si maikai khudingdagi thagatpa amadi singthana ba phongdok na rakle adubu social media channel kharadana Nepal da leiba 5-star hotel phawba mai thadokpa atai government establishment kaya ama mai thadokpa asina makhoi sahi kharagi manungda laira talani haibagi criticize tawbu su thangnari ihau haubuda thawai tharabasu soklabasu pamudriba Genji hairiba sikanano mid 90s samadi early 2010s phawbada pokpa miyoi singbo digital natives haina khangne Makhoi singna angang oringaidagi hauna technology internet amadi smartphone ga loinaduna totna tinaduna sominare adugumba sahi gi lenga adubu Genji haina khangnai kanagumba organization private organization military organization amadi atai organization amattanate makhoi khudingmak misam ngaktane Nepal da hujik thokleba irang asida siriba amadi sokleba amadi ihau asibu maru oiba thaudang lauduna ihau hauriba punamak chahi nauriba naha ngaktane adumakna Genji haina khangnaribane ihau asi karigi kamdona lakhibano taminarasi Kathmandu post na thagat pa report hamada Nepal da saurakna Facebook paiba miyoi 13.5 million lei amade Instagram paiba na 3.6 million lei haina pane Nepal tourism ki sector da yamna saukhatpa amade prithvi gi oina khwaidagi wangbu sing oriba Mount Everest su Nepal da leiba maramna social media amadi messaging apps singdagi pau phokdok phokjin tawraga business tawi business masa singbo promotion tawbada social media app yamna kanaba app amane adubo khoi swaida su adu mangai social media da makhal khuding makki ngangning bangangba tawning ba tawbagi yamna ningtamba phangi fake account sizinaduna tongan ba lona yadaba mongda tawbusu leire cyber crime aranba pau santokpa asina singmane makhoi sing adu khak thigalaga phadokpagi mahutta Nepal government na nauna puthokkiba social media bill gi matung inna social media gi achaw company singbo Nepal government ta register tauna ba khanganki amadi grievance handler thamgadabani amadi government na yadaba content bo kudakta lauthokpa yahanbagi thausil thambagi apamba amadi yahangadabani haibaduma khanganki masigi deadline oina September 4 2025 phawba matam piki masida TikTok na singba campaign khara khak nattana atopa achoba campaign haibadi Facebook Instagram WhatsApp X amadi YouTube na singba social media sing government na thamliba sana fathap amadi locally register tawgadabani haibaduma tawrakhide masigidamak public notice sama thoktuna the Ministry of Communication and Information Technology Government of Nepal na Nepal Telecommunication Authority da register tawraktaba social media site kudingmak makhoina register tawraktri phawwa thingnaba order tawki kudakta order adugi matung inna Facebook Instagram WhatsApp YouTube X na chingba achaw ba social media platform kuntaruk
सिजिन्नब थिंखि मखोगी वेबसाइट सिंग अमदी ऐप सिंग नेपाल दा खुदक्तगी हांगबा याकिदे अमदी सिजिन्नब याकिद्रे मतम मदुदा मरुओइना सिजिन्नब यारिबा ऐप हाइबबो टिकटॉक अमदी टेलीग्राम सु ममांगदा साइबर क्राइम अमदी मनी लॉन्ड्रिंग तौबदा चाउना सिजिन्नई हाइबदगी नेपाल न थिंखिबा लेखि अदुबो टर्म्स एंड कंडीशन खरदा रजिस्टर तौरकपदगी अमुक सिजिन्नब याहनखिबनि मसिना नेपाल दा लेरिबा जेनजी गी नारोल सिंगदा चाउना इनोट पीखि अतोप मरम अमना हानदगी हौना लेरकलबा नेपाल गी करप्शन नेपोटिज्म अमदी गवर्नेंस दा लैक ऑफ अकाउंटेबिलिटी लेबगी पेनदना लेरकपा कोइरबन फुमदुना लेरकपा असिगुम्बा करप्शन नेपोटिज्म अमदी गवर्नेंस दा अकाउंटेबिलिटी लेतबगी फुमदुना लेरकपा मैसा अदुगा हंतकी सोशल मीडिया ऐप सिंग थिंगबगी मैसा अदुगा पुन्ना पुनसिनरागा मैरिक्तगी मैजाउबी ओलपन सोशल मीडिया थिंगबसना यूथ सिंगी खोंजल थिंगजनबने हाना गवर्नमेंट ngang ngamamba mayamadu government na supai paisalaga dictator gum chalainaba sinbani haiduna khale matang asidagi school college ta tamliba naharol sing punna punsinaduna hami nepal kauba 2015 the same giva non profit organization namana coordinate tawraga khongjing changsinba horake masida kathmandu gi mayor independent politician balendra sahasu protest asida support tawki ममांगैदगी हौना नेपाल की यूथ सिंगना यामना पेनदबसे नेपोटिज्म की मौंग असिन असौ सांगी मसा मसु सिंगना गाड़ी अतांगबा कार अतांगबा ड्रेस अतांगबा बैग अतांगबा सेट चादना सोशल मीडिया दा उठोकपा उने मदुदा #nepobabies साइना क्रिटिसिज्म अमदी मीम्स कया म थोकपा लेख्रे मसिमक हानदगी पेनदना लेरकपा मौंग अमने मसिमक अखोगी इंडिया दसु अदुमक उबा थेंगनबने पॉलिटिशियन अफाव बगी मचासिंग पॉलिटिशियन ग नकनबसिंग हाई क्लास फैमिली हाई क्लास मिसक अमगुमना सोशल मीडिया दा उथोकपने मदुमक हंतकी नेपाल गी इहोसिदा यामना चाव इथिल पीरिबगी मरम अमसुन सेप्टेम्बर 9 2025 निंगथौकाबा नुमित काठमांडू गी मंडला मोनुमेंट मनाक्ता लेबा माटी घरदा पुंग मापन अदुवायदा यूथ सिंग पुनसिनबा हवे अहानबदा मिसम मयाम अदुना यामने इंग तपना हिंसा यावदना प्रोटेस्ट अदु चथे अदुबो मोटरसाइकिल राइडिंग ग्रुप अमसु लाक्तुना पार्लियामेंट कॉम्प्लेक्स ngakiba पुलिस की संबंध सिंग अदु थुगाइबने मतम अदुदा पार्लियामेंट अमदी बैरिकेड सिंग अदु ngakiba सिक्योरिटी सिंगना टियर गैस अमदी वाटर कैनन अमदी रबर बुलेट कापतुना प्रोटेस्टर सिंग अदु तनखाइना बहोनकी खोंजंग चंगसिलेबा सिंगी माइकैदगिसु सै अमदी बोतल न चिंगबा लंगसिलक्तुना सिक्योरिटी सिंगा कन्न खुथोंनकी खोंजंग चंगसिलिबा सिंग अदुकी मतिक मी यामबना अमदी नेपाल सिंगी अंगकपा थौना अदु उथोकपना पुलिस मनिंग हनबा हवे पुलिस अमदी आर्मी ना लाइव राउंड हाबदे नोंमै मरु असेंगबा कापदा मियोय 18 गी पुंसी खुदक्ता मांग मतम अदुदा नेपाल दा यारिबा सोशल मीडिया प्लेटफॉर्म टिकटॉक अमदी टेलीग्राम न चिंगबदा तुना यांगना पाव अदुबु संतोक्तुना नेपाल सिंगी थमोयदा इथिलपि मतम अदुदगी खुदक्ता अमुक्का अहेनबा मी मयाम अमा थोलक्तुना पुलिस सिंगा कन्ना मुक्नबा हौरे अशोकप सिंह सिविल हॉस्पिटल नेशनल ट्रॉमा सेंटर एवरेस्ट हॉस्पिटल अमदी अतोप हॉस्पिटल सिंग द पुखत्तुना लायेंकी अशोकप सिंह अदुगी मरक्ता मकोक्ता नोंमैना पानबा थबाक्ता नोंमै मरुना पानबा असिना सिंग मसु याव मिसम मियाम अदुबु नमथनबा होटनबदा न्यू बानेश्वर अमदी पार्लियामेंट की ग्राउंड प्रेसिडेंट की लाइफम अमदी वाइस प्रेसिडेंट की लाइफम न चिंगबदा नुमिजुंग मटुंग पुंग 12 मखाइदगिना पुंग 10 फावबा कर्फ्यू लाउथै सोशल मीडिया थिंगबदगी मरुओइना थोलखिबा इहोसिदा सीनियर पॉलिटिशियन ना 2017 दा इयरबस लेबदा चथखिबा करप्शन की मतंगसु यामना कन्न पुथोखि खोंजंग अदुना कंसिलकपना मरम ओरगा प्राइम मिनिस्टर केपी शर्मा ओलीना तुनमक कैबिनेट मीटिंग अमा पांगथोगा गवर्नमेंट ना थिंगलुबा सोशल मीडिया साइट कुंतरुक अदुबु खुदक्ता नेपाल दा सिनबा याहनकी मतम असि फावबदा सोशल मीडिया थिंगबगी मायोक्ता संगसिलकलिबा खोंजंग करप्शन नेपोटिज्म अमदी लैक ऑफ अकाउंटेबिलिटी इन गवर्नमेंट की खोंजंग असिदा यामलबा मियोय कया अमा सोकले अमदी मियोय 18 गी पुंसी मांगे नेपाल की प्राइम मिनिस्टर केपी शर्मा ओलीना सिरिबा सिंग अदुगी अवाबा फोंगदोखे इन्वेस्टिगेशन पैनल अमा सेमलगा नुमित 15 की मनुंगदा थौदोक अदु करमना थोखिबनो हाबिदु थिगतनबा खंगनकी अदुबो नेपाल की होम मिनिस्टर रमेशना खोंजंग कंसिलकपा मिसी मिना यावबदु यंगलगा नेपाल की होम मिनिस्टर ना माकी रेजिग्नेशन लेटर अमा प्राइम मिनिस्टर केपी ओलीदा सेप्टेम्बर डेट 8 मंडे की नुंगथिल द पिसिनदुना मोरल ग्राउंड द फम थादोय अदुदा नतना कम्युनिकेशन मिनिस्टर ओरिबा पृथ्वी सुबा गुरुंगसु महाकी फमदगी रिजाइन तवे काइना थंगदा प्राइम मिनिस्टर ओरिबा केपी ओलीसु
mahakki famdagi resign tawki Nepal gi youth singi khongjang changchin bagi mayon aduki matik summi haina makoina khal corruption gi maru horiba politician singni corruption yamna tawriba politician singna corruption muthat ke haribadi yamna line muthat pangame nepotism muthat ke haribadi yamna line muthat pangame governance the accountability leitriba sisu government na ni habasi khangi asida natana social media thingjiliba sisu government na youth singi khonjal namthanabani habasi su khangi government ka mari lainaba relatives sing government ka mari lainaba families singi yamna luxurious life adu social media da uthokpana singba sina Nepal gi youth singda ithil tatanapi amaromda Nepal gi middle class family amade youth ayambadi thabak phangdabana maram oraga atopa laibak singda satlaga thabak tawnare Nepal da corruption gi thak amade nepotism gi thak aduki matik wangkhalakpana maram oraga youth sing thabak phangdabagi chang hankalakibani masimagna hantaki ihau asida atuki matik ithil piriban maramaduna laibak ngaiba laibak pairiba politicians singda mai onsanba politicians singi mayokta protest tawba se summi haina makoina khale prithvi ki maikai khuding ki miyam nasu protest asi mayon chummi haina wakhal le khale kanagum kharana di social media da criticize tawri sahi kharagi manungda makoi chakni phiniba oiragani haiduna criticize su tawri adubu tongan ba story mayamda tongan ba laibak ki wari mayam amada zero economy dagi world number 1 takiba country kaya amarum leik Nepal da huzik thoningda ba thodok kaya ama thokle masima politicians sing laibak pairiba singda ka hena amot pa corruption ka hena amot pa nepotism amade governance ta accountability leitabadagi tholakhibani youth singi khonjel bu namdana namthana ba honaru badagi tholakhibani haibasu ya yam thuna Pista hanjilaktuna Nepal aduki matik saukhatpa country ama oina semkalakpa oirasan wari asida sitha nandhaba henjin khiba walhauba kayamarum leiri haipa sajaba nachade aina khangba khara miyamda thamjabane hana khangbiri bisil naw singi tabidrasu yare khangtri bisil naw singi de makta thamjabane warau biro thagachare